ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯄꯣꯏꯔꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯂꯛꯇꯕꯁꯤꯗ ꯌꯨꯝꯒꯤ ꯃꯤꯒꯗꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯍꯥꯏꯅ ꯅꯨꯄꯤꯗꯨ ꯍꯦꯛꯇ ꯂꯥꯛꯄꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩꯁꯨ ꯂꯩꯔꯝꯕꯗꯨꯗ ꯃꯃꯥꯗ ꯍꯥꯟꯅ ꯀꯧꯔꯛꯏ꯫ ꯏꯃꯥ꯫ ꯁꯅꯥꯔꯩꯗꯤ ꯏꯉꯉꯛꯄ ꯑꯣꯏꯅ ꯊꯣꯛꯂꯤ꯫ ꯃꯥꯅ ꯍꯪꯉꯤ, ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥ ꯍꯪꯕꯅꯣ? ꯂꯩꯅꯝꯕꯤꯅ, ꯏꯃꯥ ꯁꯤꯡꯉꯤꯜꯅꯤ꯫ ꯅꯍꯥꯟꯃꯨꯛ ꯑꯃꯨꯛꯁꯨ ꯂꯥꯛꯑꯝꯕꯗꯨꯁꯨ ꯏꯃꯥꯒ ꯊꯦꯡꯅꯗ꯭ꯔꯤ꯫ ꯁꯅꯥꯔꯩ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕꯀꯣ? ꯑꯣ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯏꯆꯥꯕꯨ ꯁꯛ ꯈꯪꯂꯨꯗ꯭ꯔꯦꯗꯅ꯫ ꯂꯩꯅꯝꯕꯤꯅ, ꯁꯤꯡꯉꯦꯜ ꯂꯥꯎ ꯀꯥꯈꯠꯂꯣ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯁꯤꯡꯉꯦꯜ ꯃꯥꯅ ꯇꯣꯡꯂꯛꯄ ꯁꯦꯟꯗꯜꯗꯨ ꯊꯝꯂꯝꯗꯨꯅ ꯃꯪꯒꯣꯜꯗꯨꯗ ꯀꯥꯔꯛꯏ꯫ ꯄꯤꯕꯥꯗꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ꯫ ꯁꯤꯡꯉꯦꯜꯁꯨ ꯐꯝꯐꯝ ꯊꯥꯔꯤꯕꯗꯨꯗ ꯇꯞꯅ ꯐꯝꯃꯤ꯫ ꯂꯩꯅꯝꯕꯤꯅ, ꯐꯝꯃꯨꯀꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ꯫ ꯌꯥꯔꯤꯌꯦ ꯏꯅꯝꯃ꯫ ꯌꯥꯗꯦ ꯀꯨꯏꯔꯣꯏꯌꯦ, ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯣ꯫ ꯍꯥꯏꯔꯝꯗꯨꯅ ꯂꯩꯅꯝꯕꯤꯗꯨ ꯆꯪꯈ꯭ꯔꯦ꯫ ꯁꯤꯡꯉꯦꯜ ꯄꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ, ꯄꯥꯟꯊꯣꯏ ꯅꯪꯗꯤ ꯍꯛꯆꯥꯡ ꯈꯔ ꯀꯜꯂꯕ꯭ꯔꯣ? ꯍꯣꯏ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯄꯥꯟꯊꯣꯏꯁꯨ ꯆꯪꯁꯤꯟꯗꯨꯅ ꯁꯤꯡꯉꯦꯜꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯁꯅꯥꯔꯩꯅ ꯁꯤꯡꯉꯦꯜꯗ ꯌꯦꯡꯗꯨꯅ ꯍꯪꯂꯤ, ꯏꯕꯦꯝꯃ ꯀꯅꯥꯒꯤ ꯏꯃꯨꯡꯅꯣ ꯏꯆꯥꯗꯤ? ꯑꯩꯁꯦ ꯁꯛꯍꯦꯟꯒꯤ ꯃꯆꯜꯅꯤ ꯏꯃꯥ꯫ ꯏꯆꯦ ꯂꯩꯃꯒꯤ ꯑꯉꯥꯡ ꯇꯥꯔꯤꯅꯦ ꯑꯗꯨꯗꯤ꯫ ꯍꯣꯏ ꯃꯥꯅꯤ ꯏꯃꯥ꯫ ꯃꯇꯥꯡꯗꯨꯗ ꯂꯩꯅꯝꯕꯤꯅ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯂꯒ ꯃꯃꯥꯗ ꯍꯥꯟꯅ ꯄꯤ, ꯑꯗꯨꯒ ꯃꯆꯜꯅꯨꯄꯤꯒ ꯁꯤꯡꯉꯦꯜꯒꯒꯤꯁꯨ ꯑꯃꯨꯛ ꯄꯤ꯫ ꯆꯥ ꯊꯛꯁꯤꯁꯦ꯫ ꯁꯤꯡꯉꯦꯜꯅ, ꯆꯥꯁꯦ ꯂꯣꯟꯗ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯀꯩꯗꯧꯋꯦꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯕꯣ? ꯁꯤꯡꯉꯦꯜꯁꯨ ꯆꯥꯗꯨ ꯑꯃꯨꯛꯇꯪ ꯊꯛꯂꯒ ꯊꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯅꯝꯃ, ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯐꯣꯟ ꯇꯧꯕꯗ ꯁꯨꯡꯆꯠ ꯆꯠꯇꯦ꯫ ꯀꯩꯗꯧꯕꯒ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯌꯨꯝꯗꯒ ꯍꯥꯏꯔꯛꯄ꯭ꯔꯅ ꯑꯩꯁꯤ ꯁꯨꯝ꯫ ꯄꯥꯟꯊꯣꯏꯅ, ꯆꯦꯝꯆꯥ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯗꯣ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯕꯁꯨ ꯃꯥꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ, ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯤ꯫ ꯂꯩꯅꯝꯕꯤꯅ, ꯊꯕꯛ ꯀꯌꯥꯝ ꯆꯤꯜꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯔꯕꯅꯣ? ꯏ ꯄꯥꯎꯁꯨ ꯑꯃꯠꯇ ꯐꯥꯎꯔꯛꯇꯦ꯫ ꯁꯤꯡꯉꯦꯜꯗꯨ ꯁꯣꯔ ꯑꯃꯨꯛꯇꯪ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ, ꯐꯣꯟꯒ ꯌꯥꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯂꯩꯅꯝꯅ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯁꯨ ꯀꯅꯥꯗꯒꯤꯅꯣ ꯇꯧꯔꯒ ꯁꯤ ꯇꯧꯏ ꯇꯧꯗꯦꯗꯣ ꯈꯪꯍꯜꯂꯛꯄ ꯌꯥꯏꯗꯅ꯫ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯤ꯫ ꯑꯗꯣ ꯏꯅꯝꯃ ꯑꯩ ꯆꯠꯂꯒꯦ, ꯅꯣꯡꯃꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯈꯣꯗꯅ꯫ ꯄꯥꯟꯊꯣꯏꯅ, ꯆꯦꯝꯆꯥ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯄ꯭ꯔꯞ ꯆꯠꯂꯒꯦꯔꯣ? ꯁꯤꯡꯉꯦꯜꯗꯨ ꯄꯥꯟꯊꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯆꯥꯛꯀꯗꯣ ꯃꯌꯥꯝ ꯆꯥꯎꯀꯣ꯫ ꯍꯤꯗꯥꯛ ꯃꯇꯝ ꯆꯥꯅ ꯆꯥꯔꯒ ꯏꯁꯥ ꯊꯨꯅ ꯀꯟꯅꯕ ꯇꯧꯔꯁꯤ꯫ ꯍꯥꯊꯨ ꯂꯥꯛꯄꯗ ꯅꯪꯒꯤ ꯀꯩꯝꯇꯁꯨ ꯂꯩꯕꯤꯔꯛꯇ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦꯗ꯫ ꯂꯩꯔꯛꯑꯁꯨ ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗꯦ꯫ ꯑꯗꯨ ꯆꯦꯝꯆꯥ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥ ꯂꯩꯇ꯭ꯔꯁꯨ ꯅꯪ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯎꯀꯣ꯫ ꯂꯥꯛꯀꯦ꯫ ꯁꯤꯡꯉꯦꯜ ꯃꯃꯥ ꯁꯅꯥꯔꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯏꯕꯦꯝꯃ ꯆꯠꯂꯨꯔꯣ, ꯃꯔꯛ ꯃꯔꯛꯇ ꯈꯔ ꯑꯗꯨꯝ ꯍꯦꯛ ꯀꯣꯏꯊꯣꯔꯛꯎꯀꯣ꯫ ꯍꯣꯏ ꯏꯃꯥ ꯀꯣꯏꯊꯣꯔꯛꯀꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯤꯡꯉꯦꯜꯗꯨ ꯆꯠꯈꯤ꯫ ꯄ꯭ꯔꯦꯖꯦꯟ꯫ ꯋꯥꯔꯤ ꯂꯤꯔꯝꯕꯗꯒꯤ ꯁꯤꯡꯉꯦꯜꯗꯨ ꯆꯞ ꯂꯦꯞꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯇꯕꯗꯨꯗ ꯆꯤꯡꯈꯩꯂꯦꯝꯕꯅ ꯑꯃꯨꯛ ꯍꯪꯉꯤ, ꯀꯩꯗꯧꯔꯒꯦ ꯋꯥꯔꯤ ꯂꯦꯞꯄꯗꯤ? ꯀꯩꯝ ꯇꯧꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯥ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯕꯣ? ꯍꯜꯂꯛꯏ, ꯑꯗꯨꯒ ꯐꯤꯕꯝꯁꯤꯗ ꯃꯥꯗꯣ ꯑꯩꯈꯣই ꯃꯌꯥꯝꯅ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯤ ꯃꯔꯛꯁꯤꯗ ꯏꯆꯜꯁꯨ ꯃꯁꯥꯁꯦ ꯑꯗꯨꯝ ꯉꯝꯗꯦ꯫ ꯃꯕꯨꯡ ꯌꯥꯝ ꯅꯤꯡꯕꯅꯤ꯫ ꯏꯆꯜꯒꯤ ꯃꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯣꯏꯗ ꯆꯠꯂꯒ ꯄꯥꯎꯗꯤ ꯑꯗꯨꯝ ꯍꯪꯅꯤꯡꯉꯤ, ꯑꯗꯣ ꯃꯣꯏꯅ ꯑꯩ ꯎꯔꯒ ꯀꯞꯄꯗꯨꯗ ꯑꯩ ꯑꯗꯨꯝ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯣ ꯋꯥꯔꯤ ꯃꯈꯥꯗꯤ? ꯑꯩ ꯀꯣꯂꯦꯖ ꯂꯣꯏꯔꯦ꯫ ꯑꯩꯒ ꯌꯥꯝꯕꯨꯡꯒ ꯂꯨꯍꯣꯡꯅꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯛꯁꯤꯜꯂꯤ꯫ ꯄꯥꯁ꯫ ꯁꯤꯡꯉꯦꯜꯅ ꯃꯥꯒꯤ ꯀꯥꯗ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯝ ꯃꯅꯤꯡꯊꯤꯗꯨ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯌꯥ, ꯏꯅꯝꯃ ꯑꯩꯕꯨ ꯊꯦꯝꯒꯅꯨꯕ, ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯌꯥꯕ ꯉꯝꯃꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯇꯥꯃꯣꯅ ꯈꯪꯅꯕ ꯂꯩꯔꯗꯤ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯌꯨꯗꯅ꯫
ꯂꯩ ꯍꯥꯏꯅ ꯑꯩ ꯏꯅꯝꯃꯗ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯅꯥꯅꯣ ꯍꯥꯏꯔꯨꯗꯅ ꯏꯅꯝꯃ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯃꯇꯝ ꯈꯤꯇꯪ ꯂꯩꯈꯤꯁꯤꯕ ꯕꯦꯝꯃ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯐꯠꯇꯅꯕ ꯀꯩꯁꯨ ꯁꯤꯜꯂꯣꯏꯅꯦ ꯅꯪꯕꯣ 이나마 ꯑꯩ ꯈꯪꯏ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯆꯨꯁ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯒꯤ ꯔꯥꯏꯠ ꯑꯣꯏꯍꯟꯕꯤꯌꯨꯕ ꯃꯇꯥꯡꯗꯨꯗ ꯃꯕꯨꯡ ꯁꯛꯍꯦꯟꯗꯨ ꯍꯦꯛ ꯆꯪꯂꯛꯇꯨꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯔꯥꯏꯠꯅꯣ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ ꯅꯪꯒꯤ ꯐꯅꯕ ꯅꯠꯇ꯭ꯔꯣ ꯁꯤꯡꯒꯜ ꯀꯞꯄꯛꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨ ꯍꯧꯒꯠꯇꯨꯅ ꯂꯦꯞꯄꯒ ꯊꯝꯆꯧ ꯅꯣꯏꯅ ꯑꯩꯒꯤ ꯋꯥ ꯑꯝꯇ ꯇꯥꯕꯤꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯂꯩꯖꯩ ꯅꯣꯏꯅ ꯁꯤꯜꯂꯤꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯐꯔꯦ ꯐꯔꯦ ꯏꯆꯜꯅ ꯑꯗꯨ ꯌꯧꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯍꯥꯏꯗꯣꯛꯀꯦ ꯅꯤꯡꯊꯤꯕꯤꯅ ꯇꯝꯆꯧ ꯁꯛꯍꯦꯟ ꯃꯈꯥ ꯇꯥꯏ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄꯗꯤ ꯌꯥꯔꯣꯏ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯨꯝꯁꯤꯗ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯍꯟꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯆꯜꯅ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗꯨ ꯐꯥꯎ ꯅꯪ ꯂꯩꯌꯨ ꯅꯪꯉꯣꯟꯗ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯍꯦꯜꯂꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤꯗ ꯅꯪ ꯌꯥꯕ ꯇꯥꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟ ꯊꯣꯛꯈ꯭ꯔꯦ ꯁꯤꯡꯒꯦꯜꯗꯤ ꯃꯕꯨꯡꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯤ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯅꯝꯃ ꯅꯤꯡꯊꯤꯕꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯆꯜꯗ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯇꯣꯛꯑꯁꯤ ꯁꯤꯡꯒꯦꯜ ꯃꯅꯝꯃꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ 이놈아 ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣꯕ ꯁꯦ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ ꯅꯕꯨꯡꯁꯨ ꯅꯪ ꯃꯃꯥꯁꯤ ꯍꯣꯏꯗꯅꯦ ꯑꯌꯥꯕ ꯄꯤꯔꯨꯕꯗꯨꯗ ꯏꯀꯥꯏꯗꯅ ꯇꯧꯖꯔꯤꯅꯤ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯍꯥꯏꯈ꯭ꯔꯣꯗꯅ ꯌꯨꯝꯗ ꯑꯍꯜ ꯊꯥꯔꯣꯅ ꯁꯤꯡꯒꯦꯜ ꯃꯅꯝꯃꯗ ꯀꯞꯇꯨꯅ ꯄꯣꯏꯔꯩꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯛꯂꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯅꯝꯃꯅ ꯑꯁꯨꯝꯅ ꯍꯥꯏ ꯄꯥꯎꯁꯨ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯏꯅꯝꯃ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯃꯥꯗꯣ ꯄꯥꯎ ꯐꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯈꯤꯁꯤ ꯃꯥ ꯁꯣꯏꯗꯅꯗꯤ ꯍꯜꯂꯛꯈꯤꯅꯤ 이놈아 ꯑꯗꯨꯕꯨꯕ ꯐꯣꯟ ꯐꯪꯉꯤ ꯆꯠꯇꯦ ꯆꯠꯈ꯭ꯔꯤꯕ ꯈꯨꯆꯠꯇꯨꯁꯨ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯃꯄꯥꯗꯨꯅ ꯈꯥꯝꯗꯨꯅ ꯊꯝꯂꯝꯂꯕꯗꯤ ꯁꯤꯡꯒꯦꯜ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯕꯨꯡꯅ ꯍꯥꯏꯕ ꯊꯥ ꯑꯃꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯑꯗꯨꯕꯨ ꯄꯣꯏꯔꯩꯒ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯑꯗꯨꯃꯛ ꯐꯪꯗꯦ ꯁꯤꯡꯒꯦꯜ ꯆꯠꯇ꯭ꯔꯦ ꯈꯪꯂꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ ꯃꯦꯁꯦꯖ ꯀꯌꯥ ꯃꯔꯤ ꯊꯥꯏ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯈꯤꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯁꯤꯡꯒꯦꯜ ꯈꯣꯡꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯕꯅꯤ ꯊꯝꯆꯥ ꯅꯪ ꯐꯣꯟ ꯑꯝꯇ ꯄꯥꯏꯔꯛꯎꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯊꯝꯆꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯂꯣꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯊꯝꯆꯥ ꯋꯥꯍꯩ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯥꯏꯔꯛꯎꯕ ꯊꯝꯆꯥꯅ ꯑꯩꯁꯦ ꯅꯪ ꯉꯥꯏꯔꯝꯗꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯃꯈꯥꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯊꯝꯆꯥ ꯅꯪ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯐꯣꯟ ꯄꯥꯏꯔꯛꯎꯕ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯅꯪ ꯐꯣꯟ ꯄꯥꯏꯔꯛꯎꯕ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯨ ꯂꯦꯞꯅꯅꯕ ꯁꯤꯜꯂꯛꯏ ꯃꯕꯨꯡꯅ ꯄꯤꯕ ꯃꯇꯝꯁꯨ ꯍꯦꯜꯂꯕꯅꯤꯅ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯁꯤꯡꯒꯦꯜ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯃꯥ ꯂꯩꯃ ꯃꯅꯝꯃ ꯅꯤꯡꯊꯤꯕꯤ ꯃꯕꯨꯡ ꯁꯛꯍꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯪꯂꯛꯇꯨꯅ ꯃꯃꯥꯅ ꯍꯥꯏ ꯏꯆꯥ ꯇꯣꯝꯕꯤ ꯁꯤꯡꯒꯦꯜ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯏ ꯁꯛꯍꯦꯟꯅ ꯍꯥꯏ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯃꯇꯝ ꯄꯤꯈꯤꯕꯅꯤ ꯀꯣꯏꯁꯟ ꯅꯪꯅ ꯅꯁꯥꯅ ꯉꯝꯖꯗꯕꯅꯤ ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯌꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯑꯃꯨꯛ ꯅꯪꯅ ꯌꯥꯕ ꯇꯥꯕꯅꯤ ꯇꯥꯃꯣꯆꯧ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯃꯪꯒꯣꯜ ꯀꯥꯔꯒꯗꯕꯅꯤ ꯋꯥꯈꯜ ꯂꯥꯡꯄꯥꯡ ꯈꯜꯂꯅꯨ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟ ꯊꯣꯛꯈ꯭ꯔꯦ ꯁꯤꯡꯒꯦꯜꯅ ꯀꯞꯇꯨꯅ ꯃꯃꯥꯗ ꯍꯥꯏ ꯃꯃꯥ ꯇꯥꯃꯣꯆꯧꯁꯦ ꯑꯝꯇ ꯍꯥꯏꯌꯣ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯕ ꯇꯥꯃꯣꯆꯧꯁꯦ ꯍꯥꯏꯌꯣꯕ ꯅꯪꯅ ꯍꯧꯖꯤꯛ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯕꯨ ꯊꯥꯗꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯣ ꯃꯔꯤ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤꯗ ꯀꯔꯤꯒꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯅꯣ ꯑꯩ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯝꯂꯕ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤꯁꯤꯕꯨ ꯍꯧꯖꯤꯛꯇꯅ ꯃꯣꯏꯅ ꯑꯣꯏꯖꯕ ꯊꯤꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯌꯦ ꯂꯝꯍꯦꯟꯒꯅꯨ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯐꯅꯕ ꯑꯩꯅ ꯏꯁꯥꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕ ꯂꯨꯍꯣꯡꯕꯁꯦ
ꯑꯩꯉꯣꯟꯗ ꯀꯌꯥꯃꯨꯛ ꯐꯗꯣꯏꯅꯣ ꯃꯃꯥ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯀꯌꯥꯃꯨꯛ ꯐꯗꯣꯏꯅꯣ ꯅꯤꯡꯊꯤꯕꯤꯅ ꯊꯦꯝꯖꯤꯜꯂꯛꯏ ꯕꯦꯝꯃ ꯏꯃꯥꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯂꯩꯃꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯜꯂꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯤꯡꯒꯦꯜꯅ ꯏꯅꯝꯃ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕ ꯉꯝꯃꯣꯏꯌꯦ ꯀꯞꯀꯅꯨꯁꯤ ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦ ꯄꯪꯒꯅꯨ ꯅꯪꯅ ꯁꯨꯝ ꯁꯤꯡꯅꯔꯗꯤ ꯃꯣꯏꯅ ꯁꯥꯎꯕ ꯁꯨꯝ ꯍꯦꯜꯂꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ ꯀꯩꯅꯣ ꯏꯅꯝꯃ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ ꯅꯪꯅ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯄꯥꯃꯦꯜꯗ ꯑꯣꯏꯅ ꯅꯤꯡꯊꯤꯅ ꯋꯥ ꯍꯥꯏꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯏꯅꯝꯃꯅ ꯈꯜꯂꯤ ꯁꯤꯡꯒꯦꯜ ꯃꯁꯥꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯧꯅ ꯇꯧꯏ ꯏꯅꯝꯃ ꯑꯩ ꯌꯥꯝꯅ ꯑꯣꯏꯅ ꯎꯅꯔꯒ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯡꯁꯦ ꯐꯖꯅ ꯍꯥꯏꯖꯔꯒꯦ ꯑꯗꯣ ꯅꯪ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ ꯅꯕꯨꯡ ꯈꯪꯉꯗꯤ ꯏꯅꯝꯃꯁꯨ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯔꯣꯏ ꯃꯁꯜꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯅꯝ ꯅꯤꯡꯊꯤꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯣꯛꯇ ꯃꯁꯜꯗ ꯂꯣꯟꯅ ꯋꯥꯐꯝꯗꯨ ꯁꯤꯟꯅꯕꯅꯤ ꯁꯤꯡꯒꯦꯜ ꯍꯥꯟꯅꯒꯨꯝ ꯌꯥꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯇꯦ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯇꯧꯁꯤꯟꯅꯩ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗ ꯃꯃꯥ ꯃꯕꯨꯡꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯁꯤꯡꯒꯦꯜꯗꯨ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯁꯦꯐ ꯇꯧꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯁꯣꯝꯗ ꯄꯥꯃꯦꯜꯗꯤ ꯊꯥꯖꯗꯅ ꯁꯤꯡꯒꯦꯜꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯀꯨꯏꯅ ꯈꯤꯡꯍꯟꯗꯦ ꯊꯨꯅ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯤ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯍꯦꯛ ꯇꯧꯔꯛꯄꯒ ꯁꯤꯡꯒꯦꯜꯅ ꯇꯞꯅ ꯀꯧꯏ ꯌꯥꯝꯕꯣ ꯄꯥꯃꯦꯜ ꯃꯥꯗꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨ ꯃꯥꯡꯍꯟꯗꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯇꯥꯏ ꯑꯩ ꯌꯥꯝꯕꯨꯡꯒ ꯑꯝꯇꯪ ꯎꯅꯕ ꯄꯥꯝꯃꯤ ꯌꯥꯔꯗꯤ ꯌꯥꯝꯕꯨꯡꯗꯣ ꯉꯁꯤ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯒꯦꯔꯥ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯃꯦꯜꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯖꯩ ꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯤ ꯃꯍꯥꯛꯅ ꯉꯁꯤ ꯎꯅꯁꯦ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯃꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯅꯗꯨꯅ ꯂꯩꯔꯤꯕꯤ ꯃꯍꯥꯛꯇꯨꯅꯤ ꯄꯥꯃꯦꯜ ꯃꯥꯅ ꯈꯣꯏꯗꯥꯖꯕꯤꯗꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯄꯨꯡ ꯀꯌꯥꯗ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯂꯥꯛꯄꯤꯔꯣ ꯑꯩ ꯌꯥꯝꯕꯨꯡꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯌꯨꯝꯗꯔꯣ ꯇꯥꯝꯆꯧ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯦ ꯑꯣꯀꯦ ꯅꯣꯏꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯄꯨꯡ 3 ꯆꯞ ꯆꯥꯅ ꯒꯥꯔꯤ ꯈꯥꯝꯒꯦ ꯊꯣꯔꯛꯑꯣ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯃ ꯇꯥꯔꯒ ꯁꯤꯡꯒꯜ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯊꯝꯈ꯭ꯔ ꯃꯇꯨꯡꯗꯨ ꯐꯥꯎ ꯄꯥꯃꯦꯜ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯤꯅꯣꯛ ꯑꯗꯨꯗꯤ ꯃꯃꯤ ꯁꯥꯝꯈꯤꯗ꯭ꯔꯦ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯦ ꯑꯗꯨ ꯀꯨꯏꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯛꯄꯤꯗꯨ ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯈꯪꯂꯐꯥꯎ ꯄꯥꯝꯃꯨꯔꯅꯤ ꯈꯟꯖꯩ ꯊꯥꯖꯗꯕ ꯃꯤꯀꯨꯞꯁꯤꯗ ꯉꯁꯤ ꯃꯍꯥꯛꯅꯁꯨ ꯅꯨꯡꯁꯤ ꯃꯇꯧ ꯎꯠꯂꯩ ꯈꯟꯗꯨꯅ ꯅꯨꯄꯥ ꯃꯥꯅ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯕ ꯄꯨꯡ 3ꯗꯨ ꯇꯥꯕ ꯉꯥꯏꯕꯗ ꯆꯍꯤ ꯀꯌꯥ ꯉꯥꯏꯕꯒꯨꯝ ꯈꯜꯂꯤ ꯉꯁꯤꯗꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯏ ꯁꯤꯡꯒꯦꯜ ꯃꯃꯥꯏꯗꯨ ꯀꯌꯥ ꯊꯣꯏꯅ ꯀꯦꯗꯦ ꯀꯦꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯃꯇꯥꯡꯗꯨꯗ ꯒꯦꯠꯇꯒꯤ ꯍꯣꯔꯣꯟꯗꯨ ꯄꯤꯠ ꯄꯤꯠ ꯄꯤꯔꯛꯏ ꯄꯥꯃꯦꯜ ꯅꯨꯄꯤꯗꯨꯕꯨ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯁꯛꯍꯦꯟꯗꯤ ꯑꯣꯐꯤꯁ ꯆꯠꯈꯤ ꯂꯩꯃꯅ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ ꯂꯩꯇꯦ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯗꯨꯅ ꯁꯤꯡꯒꯦꯜꯗꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯃꯅꯝꯃꯗꯗꯤ ꯃꯥ ꯐꯖꯅ ꯍꯥꯏꯔꯝꯃꯤ ꯏꯅꯝꯃ ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯦ ꯇꯥꯃꯣ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯂꯥꯛꯎꯀꯣ ꯍꯣꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯥꯏꯔꯣꯏꯗ ꯌꯥꯝꯕꯨꯡꯒ ꯆꯠꯄꯅꯤꯅ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯁꯤꯡꯒꯦꯜ ꯊꯣꯔꯛꯏ ꯅꯨꯄꯤꯗꯨꯅ ꯊꯣꯔꯛꯄꯗ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯒꯥꯔꯤꯗꯒꯤ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯅꯥꯀꯟꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥꯈꯠꯍꯜꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯏꯔꯥꯞ ꯂꯥꯞꯇꯕ ꯃꯐꯝ ꯃꯤꯁꯨ ꯆꯤꯛꯇꯛ ꯇꯧꯕ ꯖꯒꯥ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯛꯏ ꯒꯥꯔꯤ ꯍꯦꯛ ꯈꯥꯝꯕꯒ ꯁꯤꯡꯒꯦꯜꯅ ꯍꯥꯟꯅ ꯀꯨꯝꯊꯈꯤ ꯄꯥꯃꯦꯜꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯛꯏ ꯍꯧꯖꯤꯛꯇꯗ ꯁꯤꯡꯒꯦꯜꯅ ꯇꯞꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯐꯣꯟꯗ ꯁꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯅꯤ ꯑꯍꯜꯁꯤꯡ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯀꯧꯕꯅꯤ ꯄꯥꯃꯦꯜ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯍꯥꯏꯅ ꯌꯥꯝꯕꯨꯡꯅ ꯊꯥꯖꯕ ꯄꯤꯕꯤꯌꯨ ꯌꯥꯒꯅꯤ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯈꯨꯗꯤꯡꯃꯛ ꯌꯥꯔꯒꯦꯅ ꯂꯥꯕꯅꯤ ꯌꯥꯝꯕꯨꯡ ꯍꯥꯏꯌꯨ ꯂꯨꯍꯣꯡꯕꯁꯦ ꯀꯩꯗꯧꯔꯕ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯑꯁꯤ ꯄꯥꯃꯦꯜ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯆꯞ ꯂꯦꯞꯄꯤ ꯃꯥꯏꯊꯣꯡ ꯈꯪꯍꯟ ꯍꯟꯖꯤꯜꯂꯤ ꯁꯥꯒꯠꯂꯨꯕ ꯋꯥꯈꯜꯒꯤ ꯃꯪꯂꯥꯟꯗꯨ ꯅꯤꯡꯈꯥꯏꯔꯛꯀꯗꯧꯔꯤ ꯅꯨꯄꯥꯗꯣ ꯁꯤꯡꯒꯦꯜꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝꯕꯨꯡꯅ ꯈꯔ ꯑꯝꯇ ꯍꯥꯏꯗꯣꯛꯄꯤꯌꯨ
ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯔꯁꯨ ꯍꯥꯏꯖꯒꯦ ꯅꯁꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯕꯨꯡꯅ ꯑꯝꯇꯪ ꯌꯥꯕꯤꯌꯨꯕ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯏꯕꯨꯡ ꯑꯃꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯇꯁꯨ ꯈꯟꯕ ꯉꯝꯗꯦ ꯉꯝꯁꯨ ꯉꯝꯂꯣꯏ ꯌꯥꯝꯕꯨꯡ ꯑꯃꯗꯤ ꯏꯃꯥꯁꯤꯕꯨ ꯎꯁꯤꯠꯇꯕꯅꯤ ꯈꯟꯕꯤꯅꯨ ꯑꯩꯒꯤꯁꯨ ꯋꯥꯁꯛ ꯑꯃꯒꯤ ꯊꯧꯔꯤꯡꯅ ꯀꯤꯈꯤꯕꯅ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯄꯥꯃꯦꯜ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯑꯈꯥꯛ ꯑꯔꯝ ꯅꯪꯂꯕꯅꯤ ꯅꯨꯄꯥ ꯑꯣꯏꯕꯗꯨꯅꯔ ꯃꯄꯤ ꯇꯥꯔꯛꯇꯦ ꯃꯃꯤꯠ ꯑꯅꯤꯗꯨꯗꯤ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯌꯥꯝ ꯇꯞꯅ ꯈꯣꯟꯖꯦꯜꯗꯨ ꯐꯥꯖꯤꯜꯂꯒ ꯅꯪꯒꯤ ꯀꯔꯝꯕ ꯋꯥꯁꯛ ꯁꯤꯡꯌꯜ ꯄꯥꯃꯦꯜꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯃꯥ ꯃꯄꯤꯁꯨ ꯇꯥꯔꯛꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯌꯥꯝꯕꯣ ꯑꯩꯒꯤꯁꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯥꯅꯁꯨ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯗ꯭ꯔꯤ ꯐꯥꯎ ꯑꯩꯅ ꯃꯥꯕꯨ ꯑꯗꯨꯃꯛ ꯉꯥꯏꯔꯝꯒꯦ ꯍꯥꯏꯅ ꯋꯥꯁꯛ ꯇꯧꯈ꯭ꯔꯦ ꯌꯥꯝꯕꯣ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯈꯛꯅ ꯀꯥꯏꯈꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯤꯡꯂꯕꯁꯨ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯒꯗꯕ ꯃꯥꯅ ꯊꯃꯣꯏ ꯀꯥꯏꯒꯗꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯌꯥꯝꯕꯣ ꯅꯁꯥꯅ ꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝꯕꯨꯡꯅ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯄꯤꯌꯨ ꯌꯥꯝꯕꯣ ꯄꯥꯃꯦꯜ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯒ ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯉꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏ ꯐꯔꯦ ꯑꯩꯅ ꯏꯆꯜꯒꯤ ꯊꯃꯣꯏ ꯈꯪꯂꯨꯗꯕꯅ ꯐꯤꯔꯦꯞꯇ ꯂꯧꯔꯨꯕꯅꯤ ꯌꯥꯝꯕꯨꯡꯅ ꯅꯪꯁꯦ ꯑꯉꯥꯡ ꯑꯗꯨꯝ ꯑꯣꯏꯅ ꯈꯟꯗꯨꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯆꯨ ꯁꯪꯂꯝꯈꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯌꯥꯝꯕꯨꯡꯅ ꯂꯥꯟꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯋꯥꯔꯧꯔꯅꯨ ꯑꯩꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤꯕ ꯂꯨꯍꯣꯡꯕꯅꯤ ꯑꯩ ꯏꯁꯥꯃꯛꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕꯁꯦ ꯑꯩꯅ ꯍꯥꯏꯗꯣꯛꯀꯦ ꯁꯤꯡꯌꯜ ꯑꯃꯨꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯥ ꯌꯥꯝꯕꯣ ꯋꯥꯔꯧꯕ ꯋꯥꯐꯝꯁꯦ ꯑꯩꯅ ꯀꯌꯥꯔꯛ ꯌꯥꯝꯕꯨꯡꯗ ꯍꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯟꯖꯥ ꯑꯝꯇ ꯂꯩꯈꯤꯗꯕꯅ ꯌꯥꯝꯕꯨꯡꯗ ꯍꯥꯏꯖꯕ ꯉꯝꯈꯤꯗ꯭ꯔꯤ ꯑꯄꯪꯕꯤ ꯅꯆꯜꯃꯛꯅꯤ ꯈꯟꯗꯨꯅ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯌꯥꯝꯕꯣ ꯋꯥꯔꯧꯗꯦ ꯅꯪꯅ ꯉꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯤ ꯀꯩꯗꯧꯕꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯌꯥꯔꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯌꯥꯔꯦ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯁꯤꯡꯌꯜ ꯆꯠꯈꯤ ꯄꯥꯃꯦꯜꯁꯨ ꯉꯁꯥꯏ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯖꯗ ꯑꯗꯨꯃꯛ ꯅꯤꯡꯕ ꯀꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨ ꯀꯨꯏꯅ ꯁꯥꯒꯠꯂꯛꯄ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯪꯂꯥꯟ ꯈꯪꯍꯧꯗꯅ ꯀꯥꯏꯈ꯭ꯔꯦ ꯃꯤꯀꯨꯞꯁꯤꯗ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯃꯩꯁꯥꯛ ꯑꯗꯨ ꯀꯔꯝ ꯈꯥꯡꯁꯤꯒꯦ ꯄꯥꯡꯗꯕꯅꯤ ꯍꯥꯏꯈꯤꯒꯗ꯭ꯔꯥ ꯃꯇꯝ ꯆꯪꯅ ꯁꯥꯒꯠꯂꯛꯄ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯦ ꯉꯁꯤꯗꯤ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯥꯟꯗ ꯄꯟꯊꯨꯡ ꯊꯤꯔꯨꯕ ꯊꯃꯣꯏꯗꯣ ꯃꯪꯂꯥꯛꯅꯗꯨꯅ ꯂꯩꯍꯧꯔꯦ ꯂꯃꯈꯥꯡꯗ ꯉꯁꯤꯗꯤ ꯊꯃꯣꯏ ꯃꯁꯛꯁꯨ ꯈꯪꯗꯅ ꯑꯩꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯨꯅ ꯏꯔꯥꯜ ꯑꯃꯗꯤ ꯂꯩꯍꯜꯂꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯃꯛꯁꯨ ꯅꯨꯡꯁꯤꯔꯛꯏ ꯑꯗꯨꯕꯨ ꯅꯪꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯂꯝꯂꯥꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯁꯦꯡꯕ ꯇꯥꯏꯕꯪꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯇꯝꯂꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡꯗꯗꯤ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯑꯩꯗꯒꯤꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ